jinji youth singjina ka haura ibasi dekpo ngasagi semgat sagat pakharana parliament phajana semba adigi di temple lama phajana semba express highway ama semba adudagi di train phajana semba adu khaktana prithvi natte haibane madu punna maksing do miyobagi wakhandagi knowledge dagi tholakadoi adugumba wakal knowledge mayama ma thola kanda rapidly changing scenario of the world sida aisu lebak simagi bharat ki aphaba apauba asayam la leiba nahamani hedana saktak sa gaina thokla iba mayam singdugi future do exploit tawra agadi kanana bu waro roi doino habanida sida thamning ba pot khare leba moina khoigi jinje hojiki janata party cockroach janata party senator ko sida manung da chen ba art se akoina sum u khare leba ko ngasagi parliamentary accountability principle se sarkar sinamasi inga ngakta badong na tawbako responsible to the people habidi responsible government nama oibagi madu ke accountability to prajada thamgata badong madu answerable do iyo oiraktaba adugumba mayam sing adugi penda bakhara leiba kanagumba kharana academic education is very much interested kanagumba kharana academic education is sumpam pam deva those students who are willing to appear the exam that to be conducted by UPSC adudedi value based education duna mang tharga lakpa the most important is to be a good human being aina khwaidigi aphaba mi ama oibado aduna khwaidigi maru oibane na khallaga value based education du the net laga larik tamakpa IS oiraga su IS mayam gi marakta unique oiba tomthin oiba top oiba misak amaka oijagi na pandam thamaga lai su tamaiba satra mayam sing dugi asagi khongtang khuding makta apan ba pirak padudadi makoi sida penai da ba mayam amaka poeba ko aduna moina hairi basida nasagi Sikkim gi a youth of Sikkim ko mana has given us a message akoida to the people of Manipur especially to the youth ko aina di smaina haiba ngameba I could confront with the government of India representing or on behalf of you knowing me am awa anado Sikkim de leriba aina power kanda Delhi de Satlakanda Manipur Kallo Haiba Delhi de Thokpa Irang de Mana Adu Akoi Mam Gidamakta North East Gidamakta specially for Manipur Gidamakta Laubanga Meba Sigi Parase Nakoishu Kaido Lege Habaneba Aduna Aina Hining Badi Akoina Aigi Punsi Sigi lifetime lifespan Sigi Sahimar Pu Suba Humbudrani Toy Suba Aigi Aroba Miku Paududa aina paisa lerakanda paisa haibasina aigi punsigi nungai bani ko haidana khalla sum chatke basina hayeng magi punsi duna lorakanda mana angam athau oirambadugi khudol amadi future sing da amata thambiram deba future do shape tong na bagi lambi amadi thamam deba aduneba ngasai aina hairis do yam energetic oiba adum kimatik thauna phadiba Prithvi sida thoiba thodok khudimak sing se loina challenge to ngamgani haibigi sahi tangkak amade hingiba angang sing du they are not being able to put on the right direction to find their proper destination ko makoi na punsi sida purpose ama hingbagi life ki purpose ama lairibado madugi pandam madugi panthungbam dubau yongna na bachatpa sida sarkar sina makoi ba achumba asengba lambi amada thambi de habadune ba moina waraurise adugumba mayam singado nogi senja thumja khara khakna satra mayam amagi future se madu loina mak exploit to we have never madu dagidi wadiam chauthokpa yayaba ko but since the time is very limited akoina matam du ten gi bani na pak song san urudubai wane moina social movement amada advocating justice ko equality human rights punamak sing se paliba sarkar sida yauriba luching ben na koi mayamna miyam jigi sigum Oza Birendra hajikse khoigi yamna haidi ikui dribada khoigi regime change tawbagi kaino sima issue sima khoi tongan ba country da ui Afghanistan da Pakistan da Sri Lanka da Bangladesh da Nepal da ado masigi achauba issue si Oza Birendra khoigi corruption sina yomakanda haidi ngasagi dum
forefather dagi dum nungai ba haidi muscle power leiba money power leiba khakhtang sina hingbagi phibam am khak lakba aduga middle class family adu natraganda na kangsagi poverty line da leiba singjina adum kakhalakpa ngamdabagi phibam am khak ta leirakpa sina maram orakanda hojiki khogi GNG gi movement se la akanda Nepal gi Bangladesh ki ikui dribada recently makogi regime se change tawibagi phibam ju duma ui aduma pu hojik si even India gi su lairibasida ngasai gi cockroach janta party si hoi recently makogi issue si su nakalamrom da yamna impactful oiba makakni aduma pu si gi phibam sida even media si fourth pillar ni masi middleman oina laigadabani haidana lairiba si bauta even ngasai koina social media da uzabada Arnab Goswami na Sonam Wangchuk na tauriba si bau even thoi banga si protest si phauba aduma deep state ki khut yawi haibase yes sibo adum thameba sigi phibam sida di media si middleman oina laigadaba si laitre haibagi national media si pabung su dum panbiri duni pesa paiba singi ngakta oigre masida neutrality aduga transparent oina thabak tauba media house si election laktrabani maduduna regime change si taudragadi not India ge regime change si taubana pharani haibagi phibam amada su youth sing jauji khongjang je changse lei boja aduna tongan ba country dadi aduma regime change yam recently Nepal Bangladesh adum change tawi aduga kari haini sumaina issue thoiba mayam sida akogi Tamil Nadu gi Vijay Thalapathy lakhre even mahakna inong na ngasai gi regional party madagi kara akanda khoina yengba yabase angang nupi mcha amagi rape case ki keno da manakta phamba officer ani si mai thong da no bagi bo suspend taweba si ne ba political will hari se ado political will se khoi gi di ngasai safe Manipur haraga su hari ba khoi gi Manipur legislature sing si da di political will se yaudabani na akhoi se India gi part ama oina su leiba ade government of India na su dum neglect tawraga leiba sigi matang sida GNG na handak lokhala iba sigumba kaino se kari haini awon ba khara revolution khara di khoi ana uramdab se dum urai sigi matang da oja Birendra gi point of view di kari kamaina yengbe ya 2026 ki May 16 da Abhijit Dipke siga mana main leader ama waraga spokesperson ani Saurabh Das haisiga Ashutosh Rangka haisiga moisina wakalon si punsel lakanda hojiki cockroach Janata Party haisi founded seme why it is being formed kari dobai shema ino haragadi ko yamna energetic oiba youth lebak sigi youth sing sigi future se right direction namada lairiba sarkar sina puraga satre madudagi penadaba mayamama mathmoi da leibasi mapan thole kamaina thole leibak sigi bharat ki India ki education system se comprehensive reform sama darkar lae masigi ihausi da moina mang thara changsale kari dei changsale NEET ki exam sida moi masigi ahan ba kanu si thengnare moina changsale iba moi gi pandam sigi ahan ba NEET ki exam sigi sarkar ki failure oiba machinery sing sida failure oiba dagi achobu issue ma widespread India across the country thola ki basidagi moina Mugdamendra Pradhan education minister se masi mapam lokthu masi resign tawgadabani haina achobu issue ma changsale in addition to that there are 5 points ngasagi cockroach Janata Party sina moina sangsaliba dabi taliba makogi kenosigi khongjang sidagi atopa amasuleyeba judicial reform se bharat ki judicial reform se yam darkar oire women reservation bill se women reservation se masimaga akhalani yengadabani anti defection law se phachana chana hangadabani asai anchor na habi giba moina last warori se
breaking media monopoly sine Yes. sasan pariba sakti pariba sungba mayam sing sina media si fourth pillar of the democracy se makoi gi khubam nungda challaga tham madugi zero journalism lak paduna ngasai gi political future ama shape toge habidi madugi destiny ma marai bak ama lep ke through civic engagement ko miyam jing sigi keno tawraga thamoi sing sida loina khoina tawri bse sini habadu khanghal laga akoi gi political future ama khak masak mari karyani yamna enlightenment oiba masek mangan thona ujagi haina yamna khanjaba adugumba lebak sigi asengba youth haibetare adugumba mayam singa sigi khongjang sidadi bharat ki mipum khodimak se sagoloi dabar se leiteba adubu laiba topic save manipur echoed at delhi protest delhi de sangjan ba khongjang da manipur kallu haiba sigi wafam ama yorokpase sigi matang sidadi ko aina hainingba aigi thamoi da feel to buduni ko thenga sungalasu manipur khaktan natana north eastern state ta leiriba irrespective of caste and creed all communities ko mayam jina manipur gi issue se manipur gi wathok se it touches their heart moi thamoi da yeire habe se mediko asigi sikkim gi naha oriba youth sina ngasagi sangsen gi ba jantar mantar da sangsen gi ba miam gi aduk yamba khongjang du da man sep manipur in laura ise kari de gi no hai ta di manipur da leiriba miam sing sina wariba manipur gi issue sina north eastern state sing sida piri bu saipu punamak sing se ma realize tawre aduna ma delhi da high be kari no hai ta di delhi becomes a center where ngasagi problem khuding ma ki solution gi mapham se delhi se amakha oi habene ba magi wakalon da found se ko ainu sum uzabe bani aduna awang no pok lamdam da leiriba for example Assam ki Mukhyamantri ko Hemanta Biswa Sharma ma amukana Assam ki Chief Minister orakre chumme ma na Chief Minister orakharba matungda Manipur ki matang sida masu nuai tab mayama ma phaunung gade tawgudabu ma na khangadaba ma layeba ma gi part ama oriba Barak Valley se Silchar gi Jiribamga Manipur gi Jiribamga tainaba Jiri Turel gi wang masida karigumba law and order situation se phalak taba matamda manipur da madugi chaitheng ama la e then myanmar da irang thopa matamda madugi chaitheng se manipur da chauna phange hoji naha oriba singsina future se kamaina urake da society masgi ahung ba porok na bagi yamna kari haini tangai phadaba ejenama haibtaragadi youth sinema ko adu moina education da yumpham oireiba main trust sama piraiba dhamendra pradhan da ka haireise hoi dhamendra pradhan na being education minister ko oirubagi hairpagi wani but mogi manungda underlying philosophy youth sing sigi thamoi de cheliba phauriba dudi ko समाज की सेवा तौगे हाइरबा लेबा की लुचिंगबा ओगे हाइरबदी लारिक लेशु हाइबा हाइबसे असिमदि मच ने हाइबनिदा को कोइगी चीफ मिनिस्टर ओइबा मी म थमेरगा एडवाइजर अफबमा लैरकांदा चीफ मिनिस्टर सु लारिक हाइत्रगा सु ngang थोक्त्रगा सु एडवाइजर अफबदुन लैरकांदा लोइना मक सेम सारकांदा मुख्यमंत्री चीफ मिनिस्टर ओइबी आई मुख्यमंत्री ओइबी आई और लेबा अमगी मफम अमगी स्टेट अमगी लुचिंगबा ओइबी आई हाइबदुदि चटनबा यारोय हाइबनेबा को मोइनो से पुखला इबुक पोसे अदुदा मोइदा फावबा मखक लैयबा मोइदा टच तोबा करी दोबगी दमक्ता नो मणिपुर कल्लो ओइना हाइरा इसे हाइबसिदा खोइना खितंग मनुंग हुचिन्ना मनुंग हंजिन्ना खोइना उबा याबा पोट अमखक लै यस 2023 दगी कुकीगा मैतेगी मरक्ता थोले followed by नगागा कुकीगा मुथोले next with which community karamba community ga noba akoina moina musandar toy kumai se loi roya bako segi kumai se loi roi nagaga kukiga gi hek mathang sida kukiga amamu lakhine ba madu ne ba khoina hosi predict taw gata base then another point amana manipur si
India government marui ba mafam ama oina laura ibai karigino Myanmar sidagi tangaba prithvi ki mafam ataida toina phangdaba adigi marang kaina su phangdaba pothok mayam ama Myanmar de leiriba se Bharat sarkar ki lengak sason de yauriba yaitung khamdong ba luching ba kharana madu uba madu si ngasagi ningtam na pothok posin tawbi yana na ba hona ba matamda Manipur na nattaba Manipuri kharana madugi obstacle ama khudong thiba ma khudi thihan ba ma moida pi ba aduna India government sina sorry Bharat lengak sasan da yauriba angam mathau khoi gi luching ba kharana ko ngasagi moina tawge na khali ba pot sing se ningtam na tawba yarak taba athing ba khara lerak padagi madugi athing ba kangbu do kana no je khanto kanda o adugi athing ba dudi kamaina thugaira aga athing ba do lokthok ka dege da Myanmar da leiba Myanmar sarkar ki mayok da leiba kangbu khara mu makoina mu seasonarak paneba aduna Myanmar sarkar ge mu mayok da lal hauraga ngasagi akhoi gi kangbu sing si takhaina ba honarak paneba asigum ba punamak se Shigi history se hojiki chakhotlaba era sigi North Eastern state khakta teba youth sing sigi thamoi da loi phawreba karigino sukuina government of India na Manipur da thoibo wathok se lotion da na thamise karigino haba se mokogi analysis da observation da makogi thesis da loina ma ujik se masi naina ba hawraba neba se very recently I went to Karbiang long ai chatlure ko adi Dimapur chatle then Guwahati chatle Bangalore chatle Delhi chatle akhoi ga khangna chana ba maru mapang sing aduna akhoi da hange ba noi Manipur city yam nuai re ne yes yam nuai re moina hai there it seems there are two government yes you are right maramdi hojik oriba chief minister sigi mamang do oramba chief minister duna noma Delhi gi angam mathosing unaruraga halappa matamda sumaina tamme chingi sason chidi home minister na pairage tampaki di nang na pairo haidana sumain tawdana haina gi basu lei aduna hojik su akoi gi Manipur da leriba sarkar sina tokthorokpa activities khuding maksing sida chingji yo da badong na tawi aduna takpadi chingi administration ji rule si kana na tawge da Delhi da leriba home minister na tawbadong na tawi makosu dum khange koi na haider so although we do not disclose to them they have already conceived it khange bapta ya ko aduna asigum mayam singsi power kanda pelaktraba angang Sikkim da pokpasina Delhi da koigi Delhi si solution khuding maki problem khuding maki solution gi center amane na khalaka na man Delhi da kholau sil laura ine ba ko aidi ahan bagi round sumaina thamjage Okay, thank you very much oja makha chathajabo ine ipabung chage oja Birendra taseng harakan da hojik si awon ba amadi even Manipur da su khara di lakte habadi yaroi adumakpu masi lae habaje hoji khargadi malaga hayeng election haido kanda only one day se du da khangadoine boja adumakpu miyamna hojik pam isi akhoigi Manipur da not only in Manipur haidi ngasagi vote lepa yaba magi qualification chapcha ba thamdaba lepning ba mi mana vote adum lepa yaba criminal cases me amam da chena ba su dum vote lepa yabagi masigumba makak leibasina su adumak mangjabadi yamna leiba adumakpu pesabu leiraba money power leiraba muscle power leiraba oja Birendra akhigi tongan be assembly constituency da direct shunghai haitaba education gi mami shung yaw daba masu adum constituency dugi representative ama oibase khoidaba ui aduga magi advisor haiba matam da su kari planning kari program tawgadagi haiba matam da khoigi think tanabagi mahuta du teng oina tanaba think tanarogadi madi yam khangbanina masidi engwanda hena opa sarakani haidana masai du teng dudi tawrakanda ai kharadi khangba dui tarde ai su kanaba oijaba ngasai pabung na su dum pan bibudo mai gi khudong chaba khotpa do khara dum yengna aduduna sigi poche dum habidi sigi jaga sidadi akhoina khangba natabani na think
हाइदि इकोनॉमिक्स ओइरो अमरो सी बजेट की मतंगना सी हाबजे तौदे सिगी पोचे अदुमक ngасagi khwaidagi maru oireba representative ohelliba voters ekhoina su still hawjik akhoi masigi poche makhoi lale khangna not a single voter not raise their voice raise tawdeba akhoi raise tawgale akhoi gumba raise tawgonba misina even akhoi gi AC daga akhoi ji angawone tarise aduna Oja Birendra ngasagi lairiba larik haitaba education gi mami yaudaba constitution karino khangdaba si board pukar gadi advisor even Oja Khemsan gi matang dama gi advisor thambasi thamibe advisor si mangonda kari hana oiramiba magi post na mangonda pigadoribe advice karino haiba matang criticize tawba laigribaneba sumain tawdana constituency tongan ba constituency singsidagi chigum mayam sina men man tadana dum lakpata gadi who will save the Manipur kanan save tawdino waja adu tardi hojik laiba revolution sida naha singsina younger generation singsina revolution ama poraktana awanba ma porak pa habse Oja Birendra adukmatik tangai phadi haina khale aduna matam amada khoina khanbada khoisu election si kaichu mun khangde hojite naha singje yaushale even social media da khoina pabam tumda aduk khangna ire aduna sigi matangda as a senior journalist amasu oina akoigi electoral politics ki matang sida younger generation singsina makhoina tungi yumbi mo oi hogadori banina Manipur si kamaina safe tawgodage habase makhoigi makhota hojik leirabane boja Oja kari kamain thaminingi anchor na hangbiri beduko ai mathang sum hajarake hojik si koki ga naga ga maitai ga koki ga khanabasi khaktagi critical issue ne na khanbadi yate takpiri ba habiri bedu akoi gi critical issue sigi manungda crisis sigi manung sida amani hajari bako tholai basing si akoi na righteousness leaders se election lakpa matam sida yamna miyo begi simadi matik chaba leader ama orapang ngamgani ko habasi akoi na khanba ngambagi kano si isa sida kariguma matamda akoi gi adugi hak se aigi darkar leibuduna hemnan gi dana karigumba sakti kharana hata leira sakhiyaba econom ta haijage bako political journey sida Manipur de leriba kendra humpu sida tama mada Congress na bupairo BJP na bupairo JDU na bupairo or any political party amagi mihuttagi marai ba phadana kendra dugi ma representative ama MLA kendra dugi oina mihut amo oina kare ena khalase mana magi mapham dugi kendra dugi specific magi constituency dugi miyam duda chatliba punsigi mahing sida awonba ma ahongba ma mana poropang ngamamdragadi mana MLA oirubadugi kana ba karino habase masana khangadabane yes very true let it be anyone else ko hoji honorable Y Khemsan chief minister oire ma so tu mangayaba innovative idea mayam amana yamna youthful oiba kano singsi naha singse asigi asengba chumba lambi ama tungi apaba lambi ama semamge na adugumba innovative idea amada wakhalon mayam ama puthokanda luchingba mo oira agadi adu khaktor magasu chief minister oirambagi mahiya leke dorake ko akhoina akhoigi voters su dumangaire candidates su dumangaire how far the candidate is trustworthy to the people to the society mihut ama oina mirep ama oina songthorai ba misak to miyam na karai bok thajaba ya ba misak ama no haibedo adu su akhoina voter khoina ko miyam na haitare adu su khoi khara khanaga dabane ba how far the candidates word is acceptable to the society mirep oge mihut oge haidana songthorai ba mikhal da mirep oge na songthorai ba misak tugi wadu miyam duna kayamu yam tabi ya ba wa oibage haibatu su miyam na su akoina su khara di khanga dabane mirep oge dana songthorai ba moi khara khaktuna su school sage
thong sage adi lambi semge adudagi di pukri tawge community hall sage adu tawge da tawge haiduna haibadi either construction of road bridges or building adu kaktana MLA dugi sangsar na te haizari bako main focus ti cultivation of human being habaneba hoi of course ngasagi Caucus Janata Party gi ngasagi abhijit oidna luchinga kanda irang hore ko asida akoina thamning bakhar lay hoi chume BJP gi aphabasu lay ko they could challenge with Pakistan Pakistan challenge to ngame mukhai ngame prithvi da akoi gi kari hani gun proof gari mayam aphaba mayam masaba ngame to some context mokoi gi aphaba mayam amalai tawbudabu Caucus Janata Party gi jinji youth singjin ka haurai basidi po ngasai gi semgat sagat pakharana parliament phajana semba adigi di temple lama phajana semba express highway ama semba adudagi di train phajana semba adu khaktana prithvi natte haibane madu punna maksing do miyo bagi wakhandagi knowledge dagi tholakadoi ba adugumba wakal knowledge mayama ma tholakanda rapidly changing scenario of the world sida aisu lebak simagi bharat ki aphaba apauba asayam la leba nahamani hedana saktak sa gaina thokla iba mayam singdugi future do exploit tawra agadi kana na bu waro roi doino habani da sida thamning ba pot khare leba moina khoi gi jinje hojiki Janata Party Caucus Janata Party senator ko sida manung da chen ba art se akoina sum u khare leba ko ngasagi parliamentary accountability principle se sarkar sinamasi inga ngakta badong tawbako responsible to the people habidi responsible government nama oibagi maduki accountability to prajada thamgata badong madu answerable do iyo oiraktaba adugumba mayam sing adugi penda bakhara leiba kanagumba kharana academic education is very much interested kanagumba kharana academic education is sumpam pam deva those students who are willing to appear the exam that to be conducted by UPSC adudedi value based education duna mang tharga lakpa the most important is to be a good human being aina khwaidigi aphaba mi ama oibado aduna khwaidigi maru oibane na khallaga value based education do the net laga larik tamakpa IS oiraga su IS mayam gi marakta unique oiba tomthin oiba top oiba misak amaka oijagi na pandam thamaga lai su tamaiba satra mayam sing dugi asagi khongtang khuding makta apan ba pirak padudadi makoi sida penai da ba mayam amaka poeba ko aduna moina hairi basida nasagi Sikkim gi a youth of Sikkim ko mana has given us a message akoida to the people of Manipur especially to the youth ko aina di smaina haiba ngameba I could confront with the government of India representing or on behalf of you knowing me am awa anado Sikkim de leriba aina power kanda Delhi de Satlakanda Manipur Kallo Haiba Delhi de Thokpa Irang de Mana Adu Akoi Mam Gidamakta North East Gidamakta especially for Manipur Gidamakta Laubanga Meba Sigi Parase Nakoi Shu Kaido Lege Habaneba Aduna Aina Haining Badi Akoina Aigi Punsi Sigi lifespan Sigi Sahimar Pu Suba Humbudrani Toy Suba Aigi Aroba Miku Paududa aina paisa le rakanda paisa haibasina aigi punsigi nungai bani ko haidana khalla sum chatki basina hayeng magi punsi duna lo rakanda mana angam athau oiram badugi khudol amadi future sing da amata thambiram deba future do shape tong na bagi lambi amadi thamam deba adune ba ngasai aina hairis do yam energetic oiba adum kematik thauna phariba Prithvi sida thoiba thawdo khodimak singse loina challenge to ngamgani haibigi sahi tangkak amade hingiba angang sing du they are not being able to put on the right direction to find their proper destination ko makoi na punsi sida purpose ama hingbagi life ki purpose ama lairibido madugi pandam madugi panthungbam dubo yongna na bachatpa sida sarkar sina makoi ba achumba asenba lambi amada thambi de abadune ba moina waraurise adugumba mayam singa do nogi senja thumja khara khakna satra mayam amagi future se
madu loinamak exploit to we have never madu dagidi wadiam chawthokpa yayaba ko but since the time is very limited akoina matam du tien gibani na pak song san urudubai wane moina social movement amada advocating justice ko equality human rights punamak sing se paliba sarkar sida yauriba luching ben na koi miyam jigi sigumba mayam sing si ude habane habane noina particular objective khara khakta chatla kanda sasan for a few gain noko gi ojawe ta khara khakida makta lebak sida sasan tawgono habane moino hojik tawrise aduna aina lotion jarapad aina taningi ba poti ko akoi gi manipur sida hojik oriba yamna mi pung khodi makna leli ba punsi se anchor na sunga sai haibi ba matam da khara palle ba ko nung di nuai te ba ning tambagi asama da aigi mioi ba magi ngasagi pura dalanda leiba jeep car tongbagi phiron phajaba setpagi adugumba sangsar gi nungai ba sing ado madu laktho okanda nakoi meyam gi damakta ai punsi se ka thoga chalamani nakoi gi damakta ai apaba khudol amadi pi gi aidana asa asoma amada chali ba sing aduna magi praja sing dubudi yokhat kadabane ba awana di piru dabane ba many factor da toina makta kanaguma man lalam jenu kanaguma man amatoram jenu hekta lalam mi tupam mi adu tawre ada tawre haragana hekta dak tawbi basisu ko yari ba makai madu khantaningai oibo wakhana ma leiraga di khanta bigadabne ba hauji pawyam tayeba akoina ngak leitana bazar chatpa matamda ama chatpa matamda ngasai gi bisnupur district ki thobal gi atopa topa imphal west ki district sing degi ko ayu angan badega khamena sin baga puraga makal gi injang napi mathel mayam pura kan bazar daga yoliba mayam sing sidaisu akoina sumta jabada senkhai thumgai tobi bakak su yawi kai su hai loire eba khoi gi thakse aduduna miyam jingduna khalli di akhoi gi damakta noina ning tamba porakani aphaba mayam ama akhoi bo aphaba lambi da luching bo lamjing birakani na hingjari bo singduda adumaina lupa nomadu lupa yankhai lobiro chama lobiro ko porai bo poti gari wairaga la amgani thau tingamgani adegi nungalam dai pung ani makai ahum dai hawgala la amgani adudegi hangraga imum mi manga chaba tara chaba sing adugi leitalaira mayam sing do sidegi phangjara pakhara dunu men khatlu duini chaturib ne bako somna na tham de lupa chama laura adi sorry no madu lupa chama laura di tham de di pesa kya tarage ba adu ida di mi dugi mamitigi mapi du kamai kang doino adu di kanada support toruk doino support silera aroya aduna matamamada akogi luchingba mana legidre nonga khre mana hairam bakhara khoina sonthangna na tahoba layaba manipur da leriba population khara khaksina manipur se ningtamba porpangam gadra is it possible to bring by the few population that we have in manipur adu ta di yumthang de balebak mayam singi sigisu akoi sohojok amadi changdabra sohojok changne nabagi damakta akoi ne kari pithok changi haibane adugi luching bachung duki wakalon gundo adugumba chela kanda khoise mini phu boigera yankai boigera chama boigera pistok to bulakera amma bulakera mayam sigi tamakta apaba outlook amada ko adumaina changjerla agadi ko akoi gi good future simadi akoi ne ikoi koi din ubangam gane ba adu natraba hojik leidiba akoi masen gi marakta amaga tawnariba akoi maitei gi masen khaktagi wana chade ko haris manipur da leiriba living together akoi ge hingminariba khoi masen marakta sumaina mayam ama thoiba mayam jingse masi sum thoktana leiraga di ko kaidoruni punchi se akoi we born only once not twice akoi na thamam gadabadi that we need to pass on a legacy that our future generation could be proud of tungda lakadaba mihorol sing asina harau jaugadaba akoi bo matam khuding makta ningsing dana le hogadaba apaba thaba kharadi toram je habado madu khuding makto ai osunu paujel chago osunu tamoda osunu ko madu puna maksing ado pokpa adugi wakhandu changba madu mayam sing do changa kanda akoi manipur se kana matana karigumba makhal gi miyeng am changa kanda khoi gi thawinjin kharadi
injalaga thugaiba khokaiba karyani charang na hanba thokpa khoi masen ji wana na basin basingdo madunga thokna bagi pambai de adugi ireibak iramdam nuksibado aduna khoi pokadabani paisana khoi ningtam porapasu yaroi akhoi ne leiriba sakti kharana su bharat ki chawgraba sakti bumukna basu yaroi akhoi masen jigi nuksina basina unified response ma akhoi na madu thamba matamda khongpam mamadu da lepakanda ko anything makoina hulakba maru khudingmak sing ado akoina loina nga thokpa ngamgineba matamduda khongjomlanda khogi ipa ipu singduna bom langa asu nomai ka pasu thang nga thokhe haba khoina parada tamimne be history da adumaina akoisu wakhal loksing sin leira kanda kanamana sigi langji thagla aga de khoina kari lang tha aga madunga thokhi gadage habagi wakhalon mayama ma khanba ngamba mi kharadi ahui darka layeng khali loisalapada aina thamjaningi se delhi da sikkim gi imngo mana haibigi bese masi India si sigi pibam chida sum lairaga diko bemana ngasai anchor na habigi ba the incident that unexpectedly took place in Bangladesh or in Nepal same thing may be happened in India also, in Manipur also. For that matter, the ruling government better take care. I just mind telling you. Okay. Thank you very much, Ajay.